ꯊꯣꯏꯕ ꯍꯧꯒꯠꯂꯕ꯭ꯔꯥ ꯅꯣꯡꯉꯥꯜꯂꯦꯅꯦ ꯅꯪꯕꯣ ꯍꯧꯒꯠꯂꯦ ꯄꯥꯕꯨꯡ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯑꯣꯏꯔꯕꯅꯤꯅ ꯑꯕꯣꯛꯇꯨ ꯎꯅꯕ ꯌꯥꯔꯗ꯭ꯔꯥ ꯑꯁ ꯐꯔꯦ ꯂꯥꯛꯑꯣ ꯅꯪ ꯑꯕꯣꯛꯇꯨꯒꯅꯦ ꯎꯅꯔꯨꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯕꯣꯛꯇꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯉꯔꯥꯡꯒꯤꯗꯣ ꯅꯪꯒꯤ ꯑꯕꯣꯛ ꯅꯠꯇꯦꯅ ꯅꯪꯗꯤ ꯊꯥꯖꯗꯦꯕ ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯄꯥꯕꯨꯡ 마디 애기 복동나 와숭앙이 애기 밍추 로이나 캉이 ꯑꯩꯅꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯕꯒ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯖꯜꯂꯨ ꯍꯥꯏꯗꯣ ꯃꯗꯨꯒꯤꯅꯤ ꯃꯈꯣꯏꯅ ꯃꯣꯏꯊꯦꯝ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯇꯥꯗꯅꯕ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯏꯟꯗꯅꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯟꯖꯜꯂꯨ ꯍꯥꯏꯗꯣ ꯑꯗꯣ ꯑꯕꯣꯛꯅꯗꯤ ꯃꯥꯁꯤ ꯁꯤꯗꯦ ꯍꯤꯡꯉꯤ ꯍꯥꯏꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯁꯤꯕ ꯑꯣꯏꯔꯒꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯐꯔꯦꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯗꯅ ꯀꯥꯟꯅꯗꯦ ꯃꯐꯝ ꯑꯗꯨꯗꯅꯦ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯁꯤꯕꯨ ꯄꯥꯕꯨꯡ ꯊꯣꯏꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩꯅ ꯆꯠꯇꯣꯏꯕ ꯃꯐꯝꯁꯦ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯟꯅꯔꯛꯑꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯣꯏꯕ ꯃꯐꯝ ꯑꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯄꯥꯕꯨꯡ ꯈꯪꯉꯗꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯄꯥꯕꯨꯡ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯎꯃꯪ ꯃꯅꯨꯡꯗꯅꯦ ꯀꯔꯤꯒꯨꯝꯕ ꯁꯣꯝꯗ ꯆꯠꯂꯒꯗꯤ ꯏꯝꯐꯥꯜ ꯇꯥꯗꯣꯏꯕ ꯑꯗꯨꯒ ꯁꯣꯝꯂꯣꯝꯗ ꯆꯠꯂꯒꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯥꯗꯣꯏꯅꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯕꯣ ꯊꯣꯏꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯁꯦ ꯅꯪꯒꯤ ꯑꯕꯣꯛꯇꯣ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕꯅꯤ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ ꯄꯥꯕꯨꯡ ꯃꯥꯅꯦ ꯑꯁꯦꯡꯕꯅꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯪꯒꯤ ꯑꯕꯣꯛꯇꯨꯅ ꯁꯤꯈꯤꯗꯣ ꯅꯨꯃꯤꯠꯇꯣ ꯃꯍꯥꯛ ꯏꯝꯐꯥꯜꯔꯣꯝꯗꯒꯤ ꯍꯜꯂꯛꯄꯗ ꯃꯇꯝ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯊꯦꯡꯕꯗꯨꯒꯤ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯑꯕꯣꯛ ꯑꯗꯣ ꯍꯥꯠꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯑꯕꯣꯛꯇꯣ ꯊꯤꯕ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅꯅꯦ ꯄꯨꯡ 9 ꯍꯦꯛ ꯇꯥꯕꯒ ꯅꯪꯒꯤ ꯑꯕꯣꯛꯇꯣ ꯊꯣꯛꯂꯛꯑꯦꯅ ꯍꯦꯛ ꯇꯝꯃꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯉꯔꯥꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯏꯗꯣ ꯑꯕꯣꯛ ꯅꯠꯇꯦꯅꯦ ꯅꯠꯇꯦ ꯊꯣꯏꯕ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯀꯧꯔꯛꯏꯗꯣ ꯅꯪꯒꯤ ꯑꯕꯣꯛ ꯅꯠꯇꯦ 시크르바 미부 뭐또 그럼나 할락도이노 토이바 까리 떠오래 나는 아이데게 아들 뚜미나 랩 레이두보 까리 짜닝게 낭보 야라니다 뭐 애기수 짜닝데 아보기 호텔시다 락타바 꾸이레나 숭꾸이락빠네 아스 뿡니빤 따더라 말레 떠우리세 세세 아이 통로나바 떠오라게 나바니수 윰다 한가로 이네 너무 호라바 아이네 뭐 시메암세 와티워렘네 하이드로 달리에 오이바 이니시디 얌끼간 그래 토말 낭이 나꼭 작바도 떠오라까노 뿡니빤 따라디 우망다기 까리 톡레 하이바 낭 캉이 나트로 마코이 매암도나 힝나 짜크라디 까마이 떠니 이네 낭디 까마이 캉이노 낭부 마코이나 짜바도 너미뚜는 오후브라바 아이 이사막나 우호드라수 누밋 쿠딩기 뿡니빤부 따크라디 윰다기 마팔람다 톡나드리시디 토아디 힝부 힝드레 호이시 니빤디 따드리다나 핵 따바가 이dum 짝하게 아도 짜마다 타키게 짬다 해로 하이 토말 아이 낭가 마라이야 나바기 마땀 레이테 짤로 짤로 통로라게 야래 짜감 탁지 알아 아이 짤라게 헤이 토이바 낭디 혹시 복시다 까이더리바 나임데 사사사로 뿡니빤 따더레 ꯍꯣꯏ ꯑꯕꯣꯛ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯥꯇꯣꯃꯥ ꯑꯃꯨꯛꯇ ꯉꯥꯏꯈꯨꯋꯣ 토이바 까이 떠오래 낭부 윰다 너희 바봉나 티라모이드로 뿡니빤 따도래네 사짝 윰다 할로우로 ꯑꯩ ꯇꯥꯇꯣꯃꯥꯒ ꯋꯥ ꯑꯃꯈꯛꯇ ꯍꯪꯒꯦ ꯇꯧꯕꯅꯦ 까리 와노 사짝 하이로네 ꯇꯥꯇꯣꯃꯥ 아스 삿항오네 뿡니빤 따슬락도래미 ꯇꯥꯇꯣꯃꯥ ꯍꯣꯏ ꯌꯨꯝꯁꯦ ꯎꯃꯪꯒꯁꯨ ꯌꯥꯝ ꯅꯛꯅꯩ ꯅꯍꯥꯟ ꯑꯩꯈꯣꯏ ꯕꯣꯛ ꯂꯩꯇꯕꯗꯣ ꯇꯥꯇꯣꯃꯥ ꯀꯔꯤ ꯎꯍꯧꯒꯦ 하베탕 하비비 야브라 ꯅꯪꯅ ꯈꯪꯅꯤꯡꯉꯤꯁꯦ ꯅꯣꯏ ꯑꯕꯣꯛꯇꯣ ꯀꯔꯝꯅ ꯁꯤꯈꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯉꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯇꯥꯇꯣꯃꯥ ꯅꯣꯏ ꯑꯕꯣꯛ ꯂꯩꯇꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯐꯖꯅ ꯅꯤꯡꯁꯤꯡꯉꯤ ꯃꯍꯥꯛ ꯑꯗꯣ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯊꯦꯡꯉꯦ ꯍꯜꯂꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯅꯦ ꯁꯦꯠꯇꯅ ꯅꯣꯏ ꯑꯕꯣꯛꯇꯣ ꯆꯥꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯅꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯕꯣꯛꯇꯣ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯆꯥꯔꯤꯗꯣ ꯑꯗꯨꯅꯅꯦ ꯊꯣꯏꯕ ꯍꯩꯁ ꯄꯨꯡ 9 ꯇꯥꯕꯒꯤ ꯈꯣꯡꯂꯛꯑꯦ ꯊꯣꯏꯕ ꯂꯥꯛꯑꯣ ꯑꯩꯒꯨꯝꯅ ꯆꯪꯅꯕ ꯇꯧꯔꯁꯤ ꯌꯥꯅꯤ ꯇꯥꯇꯣꯃꯥ
ꯑꯩ ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯌꯥꯄꯪ ꯅꯌꯨꯝ ꯆꯠꯄꯩ ꯃꯇꯝ ꯍꯦꯟꯈ꯭ꯔꯦꯅꯦ ꯅꯪꯅ ꯅꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯗꯣ ꯁꯣꯏ ꯊꯦꯡꯅꯔꯅꯤ ꯃꯈꯣꯏ ꯃꯈꯨꯠꯇꯅꯦ ꯅꯪ ꯑꯃꯨꯛ ꯁꯣꯏ ꯁꯤꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯑꯩ ꯌꯨꯝꯗ ꯆꯪꯅꯕ ꯇꯧꯔꯁꯦ ꯑꯧ ꯇꯥꯇꯣꯃꯥ ꯍꯣꯏ ꯍꯣꯏ ꯆꯪꯉꯁꯤ ꯄꯨꯡ 9 ꯇꯥꯗ꯭ꯔꯣꯐꯧ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯅꯣꯕ ꯃꯥꯅ ꯂꯩꯔꯤꯁꯦ ꯏꯅꯦꯒꯤ ꯍꯣꯇꯦꯜꯗꯒ ꯂꯩꯕꯖꯥꯠꯂꯥ ꯑꯃꯨꯛꯇ ꯐꯣꯟ ꯇꯧꯔ ꯍꯪꯈꯤꯒꯦ ꯍꯜꯂꯣ ꯏꯅꯦ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯄꯨꯡ 9 ꯇꯥꯔꯗꯤ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯑꯅꯦꯅ ꯅꯪꯅꯦ ꯀꯩꯝꯇ ꯈꯟꯒꯅꯨꯀꯣ ꯑꯩꯒꯤ ꯍꯣꯇꯦꯜꯁꯦ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯊꯣꯡ ꯊꯣꯡꯅꯥꯎꯁꯨ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯕꯅꯦ ꯏꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯣ ꯃꯗꯨ ꯏꯅꯦ ꯍꯣꯇꯦꯜꯗꯒ ꯂꯥꯛꯄ꯭ꯔꯣ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅꯦ ꯊꯣꯏꯕꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯗ ꯂꯩꯔꯝꯕꯅꯦ ꯑꯩꯅ ꯃꯥꯕꯨ ꯄꯨꯡ 9 ꯇꯥꯗꯣꯔꯦꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦ ꯑꯗꯨꯗꯤ ꯃꯥ ꯀꯗꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯏꯅꯦ ꯍꯣꯇꯦꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯁꯨ ꯀꯩꯁꯨ ꯀꯨꯏꯕ ꯅꯠꯇꯦ ꯀꯗꯣꯝꯗ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯖꯥꯠꯅꯣ ꯃꯥꯕꯣ ꯑꯗꯨꯗꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯁꯨ ꯀꯅꯥ ꯀꯅꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯂꯒꯦ ꯅꯪꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯁꯜꯂꯣ ꯍꯣꯏ ꯏꯅꯦ ꯃꯥ ꯄꯨꯡ 9 ꯇꯥꯔꯗꯤ ꯃꯄꯥꯟꯗꯗꯤ ꯀꯩꯁꯨ ꯊꯣꯛꯑꯣꯏꯗ ꯀꯅꯥꯒꯤꯗꯅꯣ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯐꯣꯟ ꯇꯧꯔꯒꯅꯦ ꯀꯣꯌꯪ ꯍꯪꯈꯤꯒꯦ ꯊꯣꯏꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯁꯤꯗ ꯂꯩꯊꯣꯛꯑꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅꯦ ꯅꯣꯏ ꯌꯨꯝꯐꯥꯎ ꯑꯩ ꯊꯤꯟꯕꯤꯒꯦ ꯍꯣꯏ ꯇꯥꯇꯣꯃꯥ ꯇꯣꯃꯥꯜ ꯑꯣ ꯇꯣꯃꯥꯜ ꯑꯕꯣꯛꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯇꯣꯃꯥꯜ ꯅꯪꯕꯨ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯗ ꯑꯕꯣꯛ ꯑꯝꯇ ꯆꯪꯉꯛꯀꯦ ꯑꯕꯣꯛꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯒꯤ ꯑꯕꯣꯛꯀ ꯈꯣꯟꯖꯦꯜ ꯆꯞ ꯃꯥꯟꯅꯩꯅ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯥꯅꯦ ꯃꯥꯅꯦ ꯅꯣꯏ ꯑꯕꯣꯛꯀꯤ ꯈꯣꯟꯖꯦꯜꯅꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗꯤꯅꯦ ꯎꯃꯪꯁꯤꯒ ꯅꯛꯅꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝ ꯇꯠꯇꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯊꯣꯏꯕ ꯅꯪ ꯁꯤꯗ ꯂꯩꯌꯨꯀꯣ ꯑꯩ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯣꯏ ꯇꯥꯇꯣꯃꯥ ꯑꯕꯣꯛ ꯀꯔꯤ ꯇꯧꯔꯦꯕ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛꯅ ꯑꯩ ꯀꯧꯔꯤꯕꯣ ꯇꯣꯃꯥꯜ ꯀꯔꯤꯅꯣ ꯅꯪꯅ ꯊꯣꯛꯂꯛꯄ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯗꯨꯅ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯁꯤꯌꯥ ꯀꯨꯏꯔꯕꯅꯦ ꯀꯧꯔꯤꯁꯦ ꯀꯥꯏꯅ ꯑꯕꯣꯛꯇꯤ ꯍꯧꯖꯤꯛꯇ ꯂꯥꯛꯑꯒ ꯑꯕꯣꯛꯅ ꯍꯦꯛ ꯀꯧꯔꯛꯄꯗꯣ ꯑꯩ ꯂꯣꯏ ꯇꯥꯏꯌꯦ ꯂꯥꯛꯄꯒꯤ ꯋꯥꯗꯤ ꯑꯕꯣꯛꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏꯗ ꯅꯪꯅ ꯅꯣꯡꯃꯇ ꯊꯣꯡꯁꯨ ꯍꯥꯡꯗꯦ ꯑꯕꯣꯛꯄꯨ ꯑꯆꯥ ꯑꯊꯛꯁꯨ ꯀꯔꯤꯃꯠꯇ ꯄꯤꯖꯗꯦ ꯑꯕꯣꯛ ꯁꯥꯎꯔꯗꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩ ꯉꯟꯇꯥ ꯌꯥꯝ ꯇꯨꯝꯒꯜꯂꯦꯕ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯕ ꯃꯤꯠꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯎꯏꯔꯛꯑꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯅꯪ ꯇꯨꯝꯗ꯭ꯔꯤꯗꯅ ꯑꯕꯣꯛ ꯆꯪꯉꯛꯑꯒꯦ ꯅꯪ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯧꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯕꯣꯛ ꯉꯁꯤꯗꯤ ꯑꯩ ꯇꯨꯝꯗ꯭ꯔꯤ ꯑꯕꯣꯛ ꯃꯅꯨꯡ ꯆꯪꯕꯤꯔꯛꯑꯣ ꯑꯕꯣꯛꯀꯤ ꯏꯁꯨ ꯅꯨꯄꯥ ꯊꯣꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯂꯩꯌꯦ ꯊꯣꯏꯕ ꯁꯤꯗ ꯂꯥꯛꯑꯣ ꯍꯩꯃꯥ ꯑꯕꯣꯛꯀꯤ ꯊꯣꯏꯕ ꯅꯪꯁꯨ ꯇꯣꯃꯥꯜꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯤꯕ ꯌꯥꯝ ꯐꯔꯦ ꯅꯪ ꯂꯩꯔꯝꯃꯤꯁꯦ ꯉꯔꯥꯡꯁꯨ ꯏꯕꯥꯅꯤ ꯎꯅꯔꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯕ ꯐꯪꯗꯦ ꯉꯁꯤꯗꯤ ꯐꯖꯅ ꯁꯥꯟꯅꯔꯁꯦ ꯍꯣꯏꯅꯦ ꯑꯕꯣꯛ ꯑꯕꯣꯛꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯔꯦ ꯑꯕꯣꯛꯄꯨ ꯃꯅꯨꯡ ꯆꯪꯉꯛꯀꯦ ꯍꯥꯏꯗꯥꯏꯅꯦ ꯑꯕꯣꯛ ꯃꯅꯨꯡ ꯆꯪꯕꯤꯔꯛꯑꯣ ꯇꯥꯇꯣꯃꯥ ꯀꯩꯅꯣ ꯑꯕꯣꯛꯁꯤꯅ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯔꯝꯃꯒ ꯆꯪꯉꯨ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯊꯣꯏꯕ ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯀꯩꯗꯧꯕ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯉꯝꯃꯣꯏ ꯌꯦꯡꯉꯨꯀꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯕꯣꯛ ꯀꯩ ꯇꯧꯔꯒꯦ ꯆꯪꯉꯛꯀꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯑꯕꯣꯛ ꯃꯅꯨꯡꯗ ꯆꯪꯕꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯁꯦ ꯉꯁꯤꯗꯤ ꯑꯕꯣꯛ ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯑꯒꯨꯝꯒꯦ ꯅꯕꯥꯅꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯑꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯇꯥꯇꯣꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯕꯣꯛꯁꯦ ꯆꯞ ꯌꯨꯡꯉ ꯂꯩꯈ꯭ꯔꯦ ꯊꯣꯏꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯤꯡꯆꯥꯕꯤꯁꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯆꯪꯄ ꯉꯝꯃꯣꯏ ꯌꯦꯡꯉꯨ ꯇꯨ ꯑꯩꯒꯤ ꯊꯣꯡ ꯃꯊꯛꯇ ꯊꯦꯠꯂꯤꯕ ꯂꯩ ꯄꯔꯦꯡꯁꯦ ꯃꯁꯤ ꯂꯩꯔꯤꯈꯩꯅꯦ ꯃꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯆꯪꯄ ꯉꯝꯃꯣꯏ ꯇꯥꯇꯣꯃꯥ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯂꯩ ꯄꯔꯦꯡꯁꯤꯅꯔꯣ ꯑꯩꯒꯤ ꯑꯕꯣꯛꯁꯤꯅ ꯆꯪꯄ ꯉꯝꯗ꯭ꯔꯤꯁꯦ ꯑꯣ ꯊꯣꯏꯕ ꯅꯪꯒꯤꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯊꯥꯖꯗꯕ ꯋꯥꯔꯥ ꯂꯩ ꯄꯔꯦꯡꯁꯦ ꯂꯧꯊꯣꯛꯑꯒ ꯌꯦꯡꯁꯤꯔꯣ ꯅꯪꯒꯤ ꯑꯕꯣꯛꯁꯦ ꯆꯪꯉꯛꯄ꯭ꯔꯥ ꯆꯪꯉꯛꯇꯕ꯭ꯔꯥ ꯌꯦꯡꯁꯤꯔꯣ ꯌꯥꯅꯤ ꯇꯥꯇꯣꯃꯥ ꯌꯦꯡꯉꯔꯣꯏꯁꯦ ꯂꯩ ꯄꯔꯦꯡꯁꯦ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯀꯥꯟꯅꯗꯦꯁꯦ ꯊꯣꯏꯕ ꯑꯩꯈꯣꯏ ꯍꯥꯏꯔꯦ ꯌꯨꯝꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯇꯣ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯁꯨ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯆꯪꯉꯛꯄ ꯉꯝꯃꯣꯏ ꯀꯥꯟꯅꯗꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯇꯥꯇꯣꯃꯥ ꯇꯨꯝꯃꯨꯔꯁꯦ